Arambai News Guwahati da Maitelon gi pau tabiribasingbu ihan handumakta da chingangbam Sujitrani na khurumjari hojingasi samlapa mariba pau sing lobirase Assam ki Chief Minister Dr. Himanta Biswa Sarma numit nini gi khongchatta ngasi turel ithat majuli da thungkhre kharani mamang da majuli da thokhiba tamthiraba hilupagi thodokta thongna phanna passenger singbu kankiba miyoi nipu manga da lupalising kunmanga amadi Raj Mahotsab sin langba committee khudingmakta su lupalising kunmanga sel gi mating pangkhi ngasi majuli da Raj Mahotsab yenglaba matung majuli gi Bali Jakai Gurak Missing Khulda Changhor habadi kangthak haraga saba traditional tribal yum amada ahing yari kadori pane panba yai Assam pumbada ngasidagi hauna Ras Mahotsab haukhre Assam gi mahai tampham sang kaya mathang covid na leptana landarakle adubu state asigi school amadi college pumba thingjinbagi thakti yauraktri haina ngasi state asigi education minister Dr. Anos Beguna Paumishingda phongdorakhi maragasida Golparada laiba Senik school gi mahairoishingi maraktasu covid positive oiba yaurakpadagi school asi numit 8 nigi oina containment zone lauthokre amadi Assam da haukiba pung kun mari asida covid ki anoba positive case chani phangki aduga miyoi marina covid na maram oiduna laikhide Sebana loba SSLC special offline examination English ngani kunma thoigi result ngarang lauthokre haukiba July thada lepna kiba formula da yumpham oiraga pi kiba mark aduda penadabadagi haukiba October amadagi 13 fawba akhanaba parikya si thahan kibane report matungina offline da thakiba examination asigi mairoisingna phanglakliba mark asi yamnamak hanthai haire Special offline examination da mai pakpagi chang asi chada humbudra khaktane ningsingba yai evaluation da yumpham oiraga lauthokhiba result de chada marfutra humdoi dasmik amana pass torakhibane Handang Assam da Brahmaputra Turel Gamari Lenaba Angak Pasaktam Ama Uba Fanglakle. Guwahati gi manak nak na Panikhaiti Rajabari Ghat ki area da kilometer Yankai hena Brahmaputra Turel gi ising kangba uri. Ising ichaw gi matamda Turen Torban Uba Fangdaba Brahmaputra Turel gi ising asumna kangba si handaki asina ihan hanbani amadi tasengna karamba warning piribano hanasu akhang ahaisingna mipainaba phongdorakle. Sports University Sagani Torambadagi Low Uriba Lopamda Saba Yararoi Haiduna Leriba Wangjing Tentha Kakching Amadi Technopal Kendra Ohungi Manungchana Leriba Nipumari Yaitivi Lokolda Handak Lomi Singna Low Uduna Hauzik Low Lok Nanaba Honarakpada Manipur Lengakna Hariba Lokolasida Mega Footpath Sananabagidamak Commando Police Singaloinana JCB Amadi Bulldozer Thauzilaktuna Paulokpa Yaraba Lopam Kaya Manghalle Haina The 44 YTV Local Farmers and Land Owners Development Association Langthawal Kunogi President K.H. Roman Kumarna Presa Thadorokpa Chirol Amana Fongdorakli. Local asida Longmi Singh Changba Tingnanaba Lengakna Police Outpost Ama Sananaba Thorang Torokliba Sisu Longmi Singna Yaningdri. Longmi Miyambu Hana Hatoklaga Outpost Sabiu Hainasu Chirol Asina Makatana Palle. India amasung Myanmar lengak anigi lalor itiki thabak leptuna amadi border seal tawduna leiringai maragasida Myanmar gi Tamu town da leiba ima singna border lansilaktuna Manipur gi border town Moreda ensang na pi yoliba si athingba pibigano security na ningthina check toraga ensang na pi yolhanba yahanbiu haina Maithei Council Moregi advisor N Pulendrona haizarakle Taranithoi Suba Manipur State Award for Literature English Ingani Kun Ai Amadi Adungai Ithat Kauba Upanyaski Aiba Laishram Biramangol Beril Thangada Governor La Ganesana Award Ngasi Khusinakre Award Asida Seloina Lupa Lak Ahum Sakhangche Amadi Momento Amayauri Directorate of Language Planning and Implementation Sinduna JN Dance Academy gi Auditorium da Pangthokiba Thoromasida Manipur gi Governor na Chief Guest CM N Biren na President Amadi Education Minister Sorok Khaibam Rajena Guest of Honor Oiki Sahitya Academy Awardee Birendrajit Naurem Sudhir Nauroibam Amadi Sahitya gi Lup Kaya gi Luchingba Singh Ima Kholgi President Dr. R.K. Gunachandra Singh Literary Society gi President Nongmaithim Kiran Kumar su Thoromasida Sarukyaki Mayamu Taram Nokpagi Warol Commissioner Hareshwar Amadi Thagadwahina Director T.H. Chitra Devina P.K.
Patriotic Writers Forum Manipur Sinduna Lagliba November gi Chechet Kunma Thoida Manipuri Loina Silonda Maribak Ningba Haiba Hiramasida Seminar Ama Pangthoklagani. Professor Nagpam Arunana Moderator Oigadoriba Seminar Asida Dr. Hamom Nabachandra Narendra Ningomba Dr. Makhon Mani Mongsaba Dr. Athokpam Kholchandra Amadi Laishram Lenina Tongan Tongan Hiram Singda Che Pathokani Haina Secretary Rakesh Naurimna Thadorokpa Chirol Amana Khangalakle. Indian Air Force ki helicopter amangasi Arunachal da accident thokre. Pilot ani yaungna passenger manga tongba Mi-17 helicopter asida tongba passenger sing laibuk phabadagi asoyangam thokide haina Air Force ki maikaidagi khangalakle. Arunachal Pradesh State Education Policy da awonba ama puraknaba kanna honarakle. Mahai masing tambagi phibam phagathanba ngamdraba haibadi mahairoi ama fawba changdraba school chamri muk thingzille haina Arunachal Pradesh ki CM Pema Khanduna lauthokre. Ning tamba phangba numittagi state asida government school singi masing ahum dagina lising ahum yorokhi. Adubu education quality di apamba thak adu yongna wangkhathanba ngamdana leirakle. Hauzik phawbada state asida laiba enrollment ama phawba tawba ngamdaba school chamri muk thingzinkre. Assembly kendra humpugi kendra khudingmakta school amamam khangatuna khudong chaba kaya pisinduna model school amamam leihanbagi warep laure hainasu CM Pema Khanduna makhatana phongdokhi. Sikh Kanglup ki miyoi singna makhogi Gurudwara na koliba lamda irai numit ki namaz tongnanaba hairakre. Gurugram gi sabji mandir da laiba Gurudwara Sri Guru Singh Sabagi makok oriba Serdi Singh Sidhuna media da phongdorakpagi matungina Sadar Bazar sector 38 sector 94 model town amadi Jacobpura area da laiba Gurudwara mangada Muslim community gi miyoi singna namaz tawba yargane amadi designated mafam singda namaz tawbada khudong chadaba mayoknaba tarabade Gurudwara da namaz tawba yai hainasu Sidhuna makhatana phongdorakhi. NCP ki Journal Director Samir Wangkre Muslim ni haibadu sogatladuna NCP ki luchingba Nawab Malik na pikhalakpa ahenba chechang Bombay High Court na lawsinkre. Wangkre Muslim oina pokpani school admission form amadi metric certificate ta Muslim ni haina mayek sengna palli haiba chechang Malik na file tawrakhi. Panbayai Sedul Caste ki kota da lenga ki thabak changkiba Samir Wangkre Muslim ni haina Nawab Malik na kanna maral siraklibane adubu Wangkre gi imung na de wafamasi yumpham yaudaba aranbani hairakle. Sudan gi khwaidagi tamthiraba numit amoina ngarang military na kapadagi protester taramanga konung sahar Khartoum da sikre adubu ngasisu anti-coup protester singna leptana protest changshili Prime Minister Hemdok Hauziksu house arrest thamlibane. China gi tennis star Peng Shuai mangkhibagi wathok marag asida pengna anoba email ama thadorokpadagi wathok hena chawthorakli amadi mayamda angakpa ama haibadu oiri. Adubu email asi kadaidagi matau karamna kanana thadorokpano haibagi matangdasu kanna hangnarakli. Panbayai awangba thaki Chinese lenga ki member amagi mathakta sexual assault ki maral sikhiba matungdagi haukiba leibak pokpa numitta Chinese star asi mafam khangdana mari makhong amata khangdana leirakhibane. Adubu thadorokliba email asida ai mangba natte aduga ai khudong thiningai su oide hairakli. Haukiba November 19 da Pakistan Parliament na Criminal Law Amendment Bill Inglisingani Kunmathoi approve tawkibaga loinana Pakistan da lariba sexual offender sing chemically castrate tawba yana leirakli. Bill asigi makhada Pakistan da kanagumba miyoi ama habitual rapist ni haina masak khanglabadi chemical castrate tawgani hairi. Aroibada ngasigi tentakpa maroiba pau khara. Congress luchingba Sasi Tharurna Hindutwabu football Hunigedzamga Changdanakhiga loinana Hindutwa chatpa miyoi singasi lambi sorokta gunda tawba singni hairakre. Supreme Court na Bengal High Court ki POCSO order reverse tawrakre. India amasung China na border chayit nabagi matangda nauna wari sanakre. LAC dagi lanmi sing thuna handok nabagi wafamda yanakre. Prime Minister Narendra Modi na aranba miyoi singi makutta crypto chatkidanabagi chekshinnaba hairakkibaga loinana Bitcoin da ngawdanabasu hairakli amadi cryptocurrency na naharol singi thauna manghanba yai su hairakli.
पंजाब की सीएम चरणजीत सिंह चानी माकी कैबिनेट मंत्री खुदपू अमगा लोइनना पाकिस्तान दा लैबा करतारपुर साहिब दा चटख्रे अदुबो हौजिक फाउबगी ओइनदी पंजाब प्रदेश की कांग्रेस प्रेसिडेंट नवजोत सिंह सिद्धूदी करतारपुर चटपगी अयाबा फंगद्री हयेंगदगी इंडियन सुपर लीग हौरगने निमिदांग वाइरम गवागी जवाहरलाल नेहरू स्टेडियम दा एटीके मोहन बगान गा केरला ब्लास्ट का सानागने हारिबा गेम सिंग असि स्टेडियम दा भाबोक अमता यावदना सानागदोरिबने पनबा याई इंडिया दा स्पोर्ट्स पावर हाउस नि हाइनरिबा मणिपुर गी इंडिया सुपर लीग इंग्लिसिंगनी कुन कुनमाथुगी सीजन असिदा अतै मिसिंग याम्बा अमदी अचौबा स्टेट सिंगदगिसु यामनमक मसिंग हेना हाइबदि सानरोय निफुहुमदोय पुथोकली मणिपुर गी हेक मथंगदा वेस्ट बेंगल ना कुंथ्रा गोवा कुनमापन अदुगा मिजोरम ना कुंतरेट पुथोकली इंडियन फिल्म पर्सनैलिटी अवार्ड हेमा मालिनी अमदी प्रसन्न जोशी दा पीरगने IB मिनिस्टर अनुराग सिंह ठाकुर ना अवार्ड असी यांखैनी थोई सुबा गोवादा चथरिबा IFFI दा खुसिनगनी हाइरे सुप्रीम कोर्ट ना क्लास 10 अमदी 12 की एग्जामिनेशन सिंग लेपना खिबा मतुंगिना पांगथोकनी हाइरखिबगा लोइनना हाइब्रिड मोड ता पांगथोकनबगी वाकत कोर्ट ना यारखिद्रे इंडिया इंटरनेशनल ट्रेड फेयर पब्लिक की ओइना हयेंगदगी दिल्ली की प्रगति मैदान दा हौदोकलगने वाइल्ड लाइफ एक्ट की मखादा ngak senduna kanduna thamgadaba jiba sing yonba dukan khudimak thingzinaba Tripura High Court na hairakre Asian Development Bank na Bangladesh ta lariba apika pikpa enterprise singi oina $1 million chamaga yankai approve tawkre Canada da ichawgi awaba mayok narakli military na rescue operation leptana changsili jet ski sinaduna sa sing kananaba hotnari हौखिबा पुंग कुनमरी सिदा इंडिया दा कोविड की अनोबा पॉजिटिव केस लिसिंग तरामा थोइगा चमापन फंकी चमरीगा हुंबुद्राना कोविड ना मरम ओइदुना लैखिदे यूरोप ता कोविड केस हेंगलकले फ्रांस इटली जर्मन अमदि स्पेन ना चिंगबा लेबाक सिंगदा कोविड कंट्रोल तौननबा अखनबा थौरांग खया लेंगाकना लेपतना पाइखलकले चाइना ना भूटान गी लम अमुक लौशनबगी वाथोक थोरकले अमदी अमेरिका ना इथियोपिया दा सीज फेयर तौननबा हाइरखिबगा लोइनना अमेरिकन नमक इथियोपिया थादोकनबसु हाइरखरे टाइग्रे फोर्स ना प्राइम मिनिस्टर अबी धामेद की फम लोकथोकनी हाइबगी फिरेप लौखरे ngasi gerna dia Arambai news Guwahati da maitilon gi paw sandok chaba matang installation jabaga loinana tabiriba singbo makasu hanna khurumjari